Kangbo mana santi puruk na bani santi puruk kata ba thabak to tahu kata ba mina taurak tre na pen da ba kholau lau dana MLA gi mayum da thomjen leba MLA gi mayum thomjen ba mantri gi mayum thomjen ba matam da kai dauge da MLA gi mayum ngak na ba adegi di karigum ba khara pen da ba kholau pura lakpa mayam do na irang thon ga dore do irang thingna na ba irang do thengna na ba thon da na ba akoi masel gi marakte mi khaibo amasu adum leram da badi nate ba MLA gi yum sangam bani khangde mantri gi yum sangam bani khangde akoi masel gi marakta mi khaibo amadum leram do ni khara man thugai ge na sounding da na pen da na natragan unage he da na changak ma matam da akoi masel gi mi khara na thugai bi aroi adu unaba ya ro du to bi aroi ha se akoi masen marakta su thok da badi nate ba Manipur se Hojik yamna energetic oiba yam dynamic oiba Manipur khaktaki wana taba Manipur awang numpok lamdam da northeastern state sing si da lady basi Tripura da su oishunu Assam da su oishunu Arunachal da oishunu Nagaland da oishunu Shillong da su Meghalaya da su oishunu hari ba state khudimak sing si da yam dynamic oiba yam outstanding oiba yam promising oiba politician se akoi gi marakta hojik Tholak tab nate ba masing khangdana thola ibane ba hojik Manipur khaktagi wanatana northeastern state sing sida hojik Manipur da thoi ba irang se another state amada su masi germinate tore mayon chongba hore masi ningphung laudana thokadabogi ningdik lauba mayama masu leire habase masi khalakpa matam dagi Government of India na northeastern state sing sida yeng ba mi yeng se masi concept toruba khangak padagi masi phajana dalut torupadagi masi thingdaba ya dena thingnaba gi minsamadi praja busu bap ta hanba awang nompok lamdam de leiba akho mayam su apunba kholawama unity voice amakak changi haidana yamna symbolic oiba mawong amakhakta very recently ko handak tak ngarang nahanda Delhi da khogi Tripura gi naha oriba ningthau aduga Meghalaya gi chief minister Konak Sangma adagi kanutagi Kohima Nagaland gi BJP gi mantri yauna mogi kano tawdana awang nompok lamdam sida apunba rajniti dol ama northeastern state ki oiba ama sagatna ba kaidana khongjang ama la aise atei ke sugina teba si Manipur di hojik to it may be expected in Tripura also Tripura da su masi tholak pa yai or Assam da su tholak pa yai or Arunachal da su Shillong da su masi tholak pa yai haidana khanara pudagi asigumba pot mayama mamuk la ineba tasengbadi koina haningi bo poti politicians sing amana politics to bo matamda the moment they commit a mistake asoiba mikup amakak leigiba matamda leiba kang khongsai haibasidi miyamna loina khangnareba even handak kanagumba scholars sing nasu intellectuals sing nasu common people sing nasu thamba pot khara lei handak Manipur da thokiba wathoksi ngasagi sasangi lengak sasangi karigumba jaga amada ahoba leigiba soiba leigiba dagi madu menkhat pangamhauda dana asi ongna irang si sauthoraktana loikham naidana ngasi bausa thare ibani haidana thambasu lei aduda akoina common people ama oina general sadaran miyam ama oina koina uba matamdadi hojik miyam si watabadi nate yam ware aduna wari basi karino haitati chingdasu irang adum lei makoi among themselves makoi marakta su dumak lei loibanai roi maramdi loibanai roi dorsi karigno haitadi ngasagi architectural amaka oiba manufacture plan amaka oiba ibema matam mamada mayamna su yam phajana kupna nei nagre hanjan na ko tongan be television channel singi live discussion sing da expert mayam amana mot pigre suspension of operation se kamaina la inoina akoin taje ki bida Manipur da matam mamada chingda koki gi jaga da Kangpopi da Chorsanpur da koki gi lalhobu singsi intuwain de leramde akoi gi Bangai range ko Sajik Tampak aduga akogi si Khengjoy Tenopal gi Khengjoy Chandel gi Sajik Tampak adegi di Bangai range haidiba mayam singsi kogi Manipur si matamamada ningkha tambalebak orami ningtamna dumak leizage Bharat ta khoi tinba sumpam pamde haidana awon ba purakna bagi damak to honariba isininaw mayam amagi yata makogi lebam chapam singji chingi mafam singsi loina orame hai
हाइरी बचिंग सिंगसिदा ऑपरेट तौबसी कमाइन तौदना मखोय से फ्लड्स आउट तौगदगे मखोय से कमाइन मिनिमाइज तौहनगनी मखोय से कमाइन तौदना लमदम सिदगी तांथोखिगनी इंगना सिकना पालौनबगी पांबय अमा करिनो हाइतादि चिंगदा लालौलुप सिंगसे कुकी की लालौलुप सिंगसे मतमदुदा लेरंबा कैनो सिंगसिना सेमगतले हायरगा मधु सेमगत की बदगी असम राइफल ओरो आर्मी ओरो हाइरिबा सेमगत की बकांगबु सिंग असिका पुल्ला पुल्लगा थबक तौरपदगी मैतै की लालौबु सिंग सि लैबा ngamaktadana adumaina sum lisang setna lakpadagi makoi se manipur gi wang malan gi bani haidana adumaina haina basu lei politics ti politician sing khaktana tawdeba quite politics tawribadi army and khuyinga hojiki UKNA gi kadar mari siba ama phaba masigi matangda hariba Churachandpur da leiba tongan tongan ba civil society organization Churachandpur se total down tawi adumaku masida khoina ujaba tajabada jomi paite furup amana hariba makhoina tawriba total shutdown si adumak business ta akai ba pi da ba school da angang gai school adum mapung phana chalhan ba aduga any meme gi kanoda habidi dumba komthokadabani haibam ju thamme aduga masida muk thadaugi matang amasu thadaugi sida khogi Imphal hotel da la amakanda ama hat khiba aduga masida lakchangi ba wafam si dukan habidi total shutdown ne harga su hariba jomi party gi furup na su makhoi nakhoi masena dum tongna jau masida khoi yaudi ka habagi kaino ma ka uba phangjai chap chap how far masi kadai pho yong na chumi la le habdi khangde duga thadau su du mak makhoi gi tawgadaba makhoi gi business adum tawi party gi su dum tawi habisi su dukan adum hangi khotle habisu dum mak ui adumak pu handaki kene na UKNA na village chief ama pharaba matung phuraba matung da hat ki basi matang si masu makhoi na tongning dana tawba aduga thadau si masi makhoi kuki ga makhoi gi clan si kuki ga mari leina de Manipur gi ID integrity kaina bahona bada makhoi yaudi hargasu la amba mioi masu tumak hat khiba si matang da kari haini Birendra gi mota ID makhoi sigi marak si da su dum mak khulai pai ba su group ta lairiba duga haiba UKNA gi sidi makhoi su group da yawba su natte si sida yawning da ba kangbu khara su dumak yaudaba habidi yawning de habidi ngasagi nongmei karigara se kibanina punsi sidi hingning ba kaubanina adu de react tawraga sigadra khotgadra haibagi akibasu dum leibasu manbasu ui si matang se moi marakta su dum amaga motinadaba manbagi keno masu ubat se phangba si matang da Oja Birendra gadi kari mot kamain tha yai lema kari bo haidau no hojiki Churachandpur जिला की Churachandpur town दगिना नोंगचुप पांगना around 80 kilometers मुक चलगा हेगलेप सब डिवीजन की मनुंग दलेबा खनपी हरबा एरिया सिदा ngसागी atrocity याम का हेन तौबा यूनाइटेड कुकी नेशनल आर्मी हैसिना मियाम दगी स्कूल दगी अदुगा financial institution सिंगसिदगी extortion सी पाक तक न तौरे हबगी यामना well coordinated intelligence समक की input अमा security force सिंगसिद लाइबा मधु लाइबा दगी very abruptly they have launched a combing operation ko adumaina tawra kanda fortunately or unfortunately moigi khulai paiba moi mari ma neutralize tawre adugi matung tarakpada asiba missing do hojek Churachandpur district hospital gi mok ta leire aina lakninge bidi anchor na hangbiri biduda hangbiri bidugi paukum ai pizarake aina lakninge ba point just to safeguard the innocent lives and work to restore the peace and stability in the state se si hojik Manipur da laiba
security forces singse other than our state owned security force sigi mathak sida leiriba punamak sing sigi main outlook amasung mogi trust karida tauge habada santi hanjalanba tangdu leitaba porakpa aduga miyam sigi humanity sibu challenge tawraga thabak tawrakpa aina yadaba mayam singse masi mit tawrakpa hisi it is not only the matter of Army or Assam Rifles kaktagi wana taba BSF kisu CRPF kisu tongan ba security force sing si su moi bu deploy tor ba mafam sing chuda sigumba sing si bu tawra adi madu thaba oina pangtho o haibagi pot amakak leibada laibak thidana makoi mari si security force na coming operation sathaba sida kuthongna rakpada moi si sire Hojik Sosanpur District Hospital le leire thaudok sidagi masi condemn to ba haigadra masi biyaning da ba haigadra Sosanpur da leiba CSO kharana moigi shutdown to dana khotana khongjang khara sangjali around 5:30 or 6 in the evening I had a communication with one of my friend of Sosanpur I warisa ba matamda Hojiki shutdown si taseng na mapung phabra haibadumati natti hadi righteousness citizen right thinking member of our society moigi marakta swaitare right thinking people se adumak leiba ko adudoga yam righteous oiba yamna wakan munna khanba ko amagi liberty da amagi right da madu encroach tawdaba laalaga thabak ngang tawdaba si makoigi marakta su adum wakan khanba ngamba mi si leitabadi natte aduna makoi masengi among themselves it is erupted squabble makoi marakta su adum manadaba pukchil tinadaba amana tawrapa matamda amana yaningdaba khotaba si kongaini akoina hojik matamsina changnaba khotnaba yadabagi I pausi khara kano tawbugi wani adubu yam ka haina makogi marakta su muknabasi show off se adu kematik leitabadi natte aduna maram orakanda masagi kanglup sina siba matamda khara amana solidarity pi khara amana pide aduna pide basi akoina sum khanbe yai kamaina khange da hojik 2023 dagi Manipur sida irang si makkanna tholapadagi nongmai kamnadre khonadre haibagi khara ing tapa leibasina pura santi makti leire haiba maktudi kanamtana su yaningoi khoi kaktagi wasunati luri bapoti those people who came from Myanmar dagi changsel lakpa countable leaders masing thiba yaba leaders sing aduna awareness ama pire kanda masigi potsi chatharak pani haibasidi masidi it is already understood loina khangre Manipur sida akoine hek khangakpa matamdagi lerakpa Sosanpur da lerakpa ogera Kangpokpi da leiba oragera Tenopal da leiba orakera makoi khudimangna akoigi they are not waging the war against us sisu chummeba makoi singsi kamaina tawgeda they are forced by those people who came from Myanmar dagi changsel lakhiba kangbu sing aduna force tawrakanda kialakanda pullakanda akoi makoigi mayok sida changsel lakanda separate administration tangadabani union territory tangadabani akoi moiga lemina ba yaroidabani khotkadabani habagi sumba mayam singsigi pressure se masing khangdana innocent people singsida am kana taweba akoi wari sabada sudum hai akoi kongai amani akoi imphal de lakning basu kongai ni hospital lakning basu kongai ni chathok chasin janning basu kongai ni habese moju khangeba adubu moina khangbasi akoni yam appreciate toba tawningai oba pot amana o handaki Manipur da thoiba si architectural plan amani haibasi madi moina concept weba maramdi moi loina mang yaning badi natte ngasagi Myanmar degi laaga khulai pairaga akan aring siaga ngasagi icham chamjaba khungangi weaker section da leiba BPL makha da leiba
adagi yamna chamna punsi si hingjari ba kangbu sing asida dhamka tawrakanda akoi gi mayokta ta sekna mak lephalaga whole kuki khuding maksing se akoi gi mayokta leire habasi asagi changjal laiba kangbu sing sina dhamka tawraka tawthorapa thabak sing sina utlal leba asigumba mayam sing si sigi port si government of India su ngasagi makoi gi intelligent agency puna maksing tu degi phangba report available moida oida badinate madudagi moisu tolerate toba ngamakta baneba moina hari si village sip amasu hariba United Cookie National Army gi kangbu sing sina magi punsi sisu loisan gre hai hato pigre na so hai degi pesa khaiba degi miam da ki hanba kholan ba makal kuding maki miam na pamna da thabak mayam si tawre moisi yam luri bamna it is not only in Churchandpur khakta natana ngasagi Churchandpur Tengnopal Kangpopi hariba hill district sing sida moisi operate tawi hai adu ragadi it is not the end it is not only the beginning also masidi haurupa khakta nateba tawbadabo akoina pining iba moti ngasagi establish authority government ama leirabanina leiriba government duna government ama de singnarakpa tarabadi there is law could do something ain haibam lei ain du singnara adi yade haibam khangan ba makha utpasidi thengreba yam thin thengmale tawbadabu oje government of India gi makhada pera koigi troopers mayam amsu yawe atopa Assam Rifle gi battalion amana madu assist tawrakanda mai pakna thabak tu pangthokki bani haina hai adu sigumba mayam sing se it is so late pakhali ba thabak sidi adu ke matik thenge aduna akhoi Manipur de leriba akhoi sisu angakpa mani bema yam luba makhak lei akhoi si Manipur da pokchere akhoi gi ipa ima great grandfather grandmother punamak ancestor loinamak se ipa ipu punamak sing se khoi Manipur sida polo pangaktani Manipur da saurakpani akhoi ki iramdam sida akhoi se ining ikhadi ibema tasengna tamdrabane ba isagi irau khoi gi khungi maning da leiba Chinga di tainaba chingya ga di naknaba mafam singda laiba lau uba bawda ningtamna uzaba ngamdraba sipai na ngaktraga di lau khawba chatpa yadraba lau khoiba chatpa yadraba lau lingba chatpa yadraba lau pengba chatpa yadraba asigumba yamna kari haisige mafam amakak oirabaneba Dr. Kiran na habigre Imphal Dimapur Imphal Jiribam chat lambi si bawda akoigi national highway si bawda akoina chatpa si bawda ningtam na chatsabaje ngasi bawda ngamdadana leiribani kana gumamta masigi mafam sida ningtam na chatlo haibase masi chatpa ngamdadana leirineba ko aduna akoina thamjaningi wafam di hojik president rule amagi makhada Manipur si chalaibanina Manipur sarkar si leitre government of India gi sasan ne hairiba non PR sarkar amal lei haibase masi uthokpaside khara thengmangre aduna akoi gi tampaki lamda su dumangaire mipum khunimak yamna chamjaba khungang daga leiba mi sing sina ngasi maning makha tamngai thaba ingang tawba ngamjedaba labuk masagi labuk tabok chatlaga harvesting ge activity mayam ama tawba ngamdaba asigumba mafam amada khoise hingi baneba aduna sasan lei haibasi bogdi let it be a popular government let it be president rule government sasan lei haiba sibogdi ko promptly hojik leiriba sina utpham thu e habado ai ahan ba round sita thamjage okay thank you very much Oja yam marik chumba world thambiri makha chathaja boina ai khoi ge jajalan da lakchege ojajalan ngainai oja Birendra da lakchege oja nakalamrom da khoi gi president rule si la aba matungda haidi khoi gi han popular government am leiramba matam sida miyamna expect tawba mayam habidi problem sigi solution ama pamado ngamlaktabadagi resign tawro haidana resign tawre madugi matung president rule lakpa matam sida amu yamna rationalize oiba aduga haidi military crackdown ga tawdana sa thabak se tawrakadra habagi expectations je leirapadagi amu president rule si miyamna mu pamlaktre adugi matung amu hawjik se khoi gi popular government ama mu leizarage en haire adugi mathakta khoi gi
governor si arrive governor nate Kashmir ki article 376 ki da mazi yam nahi singba du mane du Manipur gi issue si da di governor Ajay Kumar Balaje hero da gi zero ole ha bo oja biren miyam na hainari bane adu pu masida aina oja da lakchani bo wafamsi oja hojik chathara iba military crackdown hairasi military crackdown si miyam na expector bani haure na khalasi oja ngarangi nahangi koi ki ngarangi operation sina adum pu jada ina lakchani di oja military crackdown si haure hairaga su sida akoi tamda tawre hana khallasu tamgi miyoi khara siba matamda kuki na harauba kuki gi miyoi khara siba matamda mitai na harauba kai gino da laiba ani sigi full of hatred neba lairi se adu pu chap chaba solution dio za purapasu sungam ngamda adano jada ina lakchani si hairiba hojik lairiba sida military crackdown la e haine laurga su masimak su sigi marum the hidden agenda amadum leiram gadra nam su khale kai no da election gi 2027 gi election sida hojik BJP gi double engine se pura fail ore BJP gi la kadar 2027 sida BJP da ticket tana badi la da na BJP gi candidate se leira roidra habigi akibe se leira bane boja masimak na amuk sisu amuk government of India gi India government gi tongan da strategy ama amuk oigadori bra habidi makogi lengak si government je sidana bagi damta strategy ma oigadra habisisu sigi marum da dume hidden agenda ma leiram gadra habisisu ozar bine asisu hangba yaba wahang amara haidana aduma khanje oza kari kamai thambini yalema hidden agenda de soidana ladum laigani politicians singna politics toba matamda makogi political journey sida gain amadi oizaba oithapa makogi kanaba amadi matam khudi makta adumak iroina da chatleba ko si aina ngasai mamang da haijage bido manufacture plan ama architectural plan ama khak oiba makoina fazana well plan tawrakanda sem sarapa pot ama khak oiba maduna maram orakandani matam amada irang na jang long na kallingai ipam khuding makse kharai khangdana am thina awana nangnaba matamduda mukhamantri lerami mantri mandol lerami MLA sing lerami leiriba matamdugi lengak sasan paramba akoi gina khanjagiba mihu singduna lengak paduda thoiba irangdu madubau laksanaba honaba matamda ma yamna thauna phana mating thokna thabak tawba ngamde miyam gi awaba se nemda hanba ngamde habadugi pendaba amakhakna mang tharakanda asigumba sarkar akhoina semjaba sarkar je leidok sarupudi masi gi ona tainabada president rule la agadi irang thoibase masi thogandanaba ahenba security force thajalerga irang tawriba kangbu singse military crackdown tawrerga masi laksalagadi hena phamam orakani haibagi manglan amada mayamjina khallakanda president rule se thambane hena phagadra haina anticipate tawnarubaneba hojikpudi president rule jine hena phagadra hairaga president rule jina hena kokta khut hamnarakpani hiram khudimakta hojik tawrisingse mayamna hojik hangnariba wafam se tasengna suspension of operation gi signatory am oriba government of India ga suspension of operation sigi agreement sida signatory oriba mayam mogi lalawlup mayam singse tasengna mogi base camp di minimum mi si atuke matik yamdana leite yadaba khara khak leiraga lei hayabako akoina phangba report ni ko aduga agreement tawnaba matam dadi akaknaba appropriate mi masing piram ganieba adugina adu ko sigi si keno gi makha da lebana si UPF ki makha da lebana si haidana moi loina masing piram gani si le Sorsanpur da leiba adagi Kangpopi da leiba designated camp sing dana si masing si le haidana hauji khoina khanaga da wadi mayamna khalibadi whether Assam Rifle or India government use say ngasagi moina semiba suspension of operation da thammiba
केनो की मखाद ओरो यूपीओ की मखाद लेरिबा ओरो हारिबा सिंगसे इंडिया गवर्नमेंट ना मंगलिबा मंगला लदु फंगनबगी दमकता मखोय से यूज तोबा ग्रुप ला हाइबदो मधु मधुनेब मयामना होजिक कन्न चिंगनरिसे मखोय सिजनरगा ngसागी सिग्नेटरी ओइदबा हाइबदी सस्पेंशन ऑफ ऑपरेशन द लेतबा कांगबु सिंगदो मधु थीरगा फादना पुंदना कापतना हातपरा हाइबगी वानेबा मयामना होजिक खन्नरिबा वादे लूरिबदी पोटी it is not a matter of ngसागी सस्पेंशन ऑफ ऑपरेशन द लेबदु अदुसु ओइसनु सस्पेंशन ऑफ ऑपरेशन की एग्रीमेंट गवर्नमेंट ऑफ इंडिया का एग्रीमेंट साइन तौनदब ग्रुप सु ओइसनु सुद यावदबसु ओइसनु इसम समना सुद लेबसु ओइसनु सुद यावदबसु ओइसनु लूरिब पोटी if they violate मखोइना करिगुंबदा याने के वाफम द मदु थुगारबा if they breach it थुगारक तारबदी मतम दु दनेबा public की voice samla ise crackdown military crackdown है ना अदुने है ना फरनी है बनेबा अदुगी military crackdown दुनेबा मणिपुर दा overall idea of मणिपुर से थुगाइरो हायरबदी military crackdown से that is a much अदुना solution पुरनबगी that is a measure to bring करेंगे साइगी सोशल हार्मोनी ओरो कम्युनल हार्मोनी ओरो होजिक थोइबो वाथोक्सी ओरो मधु अमुखन लिंपिंग बैक पोरके हारगदी हारिब मेट कैन से मिलिटरी क्रैकडाउन से दैट इज ए पाम्बई अमनी हाइदना मयामने लौनेबो होय मनी खोगी तंपाकी लमदसु दु मंगाइरे इरांग कन्न थोइंगे मतमदा कनागुंबा मियोय खाइबो अमना सरकार न तौगदब तौदे एमएलए न तौगदब तौदे मंत्री न तौगदब तौदे ना पेंदब मयाम अमना वाकत ओरकांदा लंबी लमजाउद थोक्तना नुपी नुपा अंगांग अहल थीदना थोकले करिगुम मतमदा एमएलए मंत्री सिंगी मयुमदब थोमजले लूरिबसे अखोय मसेल की मरकता इबेम पोट खर लेयेबको कांगबो मना शांति पुरकनबनी शांति पुरकदब थबक तो तौगदब मीना तौरक्त्रे हेना पेंदब खोलाउ लाउदना एमएलए की मयुम द थोमजलेबा एमएलए की मयुम थोमजनबदा मंत्री की मयुम थोमजनब मतमदा कैदौगेदा एमएलए दुगी मयुम ngaknaba adegidi karigumba khara पेंदब खोलाउ पूरा लाप मैमदुना इरांग थोनगदोरे दो इरांग थिंगननबा इरांग दु थेंगननबा थोनदनबा अखोय मसेल की मरक्ते मी खाइबो अमसु अदुम लेरमदबदी नतेबा एमएलए की युम संगमबनी खंगदे मंत्री की युम संगमबनी खंगदे अखोय मसेल की मरक्ते मी खाइबो अमदुम लेरमदोइनी खरा मन थुगागे खोगागे न साउनिंगदना पेंददना नत्रगन उन्नगे हेदना चंगकमो मतमदा अखोय मसेल की मी खरना थुगाबि यारोय अदु उन्नबि यारोय अदु तोबि यारोय हाबसे अखोय मसेल मरक्तसु थोक मणिपुर से हजे यामना एनर्जेटिक ओइबा याम डायनामिक ओइबा मणिपुर खक्तकी वा नतबा मणिपुर अवांग नोंपोक लमदमदा नॉर्थ ईस्टर्न स्टेट सिंग सिदा लेदिबसे त्रिपुरा दसु ओइसुनु असम दसु ओइसुनु अरुणाचल दो ओइसुनु नागालैंड दो ओइसुनु शिलोंग दसु मेघालय दसु ओइसुनु हारिबा स्टेट खुदिमक सिंग सिदा याम डायनामिक ओइबा याम आउटस्टैंडिंग ओइबा याम प्रॉमिसिंग ओइबा पॉलिटिशियन से अकोई मरकता ओजि थोलक्तब नतेबा मसिंग खंगदना थोलइबनेबा होजिकसे मणिपुर खक्तगी वानतना नॉर्थ ईस्टर्न स्टेट सिंगसिदा होजिक मणिपुर द थोइबा इरांग से अनदर स्टेट अमदसु मसे जर्मिनेट तौरे मयोन चोंबा होरे मसी निंगपुंग लाउदना थोकदबोगी निंगदिक लाउबा मयाम अमसु लेरे हाबसे मसी खलकपा मतमदगी गवर्नमेंट ऑफ इंडिया ना नॉर्थ ईस्टर्न स्टेट सिंग से येंगेबा मियेंग से मसी कंसेप्ट तौरुबा खंगकपदगी मसी फजना डाइल्यूट तौरुपदगी मसी थिंगदबा यादेना थिंगनबगी मीन्स अमदी प्रजाबुसु भाप ताहनबा अवांग नोंपोक लमदमद लेरिबा अखोय मयामसु अपुनबा खोलाओमा यूनिटी वॉइस अमखक चंगे हैदना यामना सिंबॉलिक ओइबा मौंग अमखकता वेरी रिसेंटली को हंदकता ngarang nahanda दिल्ली दा खोगी त्रिपुरा की नहा ओरिबा निंगथौ अदुगा मेघालय की चीफ मिनिस्टर कोनाक संगमा अदगी कनुतगी कोहिमा नागालैंड की बीजेपी की मंत्री याउना मोगी कनो तौदना अवांग नोंपोक लमदमसिदा अपुनबा राजनीति दल अमा नॉर्थ ईस्टर्न स्टेट की ओइबा अमा सागतनबा कायदना खोंजंग अमा लाइसे अतै के सुगिनतेबा सी मणिपुर दि होजिक थोए इन मे बी एक्सपेक्टेड इन त्रिपुरा आल्सो त्रिपुरा दसु मसी थोलप याय और असम दसु थोलप याय और अरुणाचल दसु शिलोंग दसु मसी थोलप याय हैदना खन्नरपदगी असिगुंबा पोट मयाम अममुक लाइनेबा तसेंगबदी
koin haining ibo poti politicians sing amana politics to bo matamda the moment they commit a mistake asoiba mikup amakak leigiba matamda leba kang khong sai haibasidi miyam na loina khangna reba even handak kanagumba scholars sing nasu intellectuals sing nasu common people sing nasu thamba pot khara lei handak manipur to thokiba wathok si ngasagi sasangi lengak sasangi karigumba jaga amada ahoba leigiba soiba leigiba dagi madu menkhat pangam hogdadana si ong na irang si sau thorak tana loi kham nai dana ngasi bau sa thare bani haidana thambasu lei aduda akoina common people ama oina general sadaran miyam ama oina koina uba matam dadi hojik miyam si wat badi nate yam ware aduna wari basi karino haita di ching da su irang adum lei makoi among themselves makoi marakta su dumak lei loiben nai roi maramdi loiben nai roi dorsi karigno haita di ngasagi architectural amaka oiba manufacture plan amaka oiba ibema matam mamada mayam na su yam phajana kupna nei nagre hanjan na ko tongan be television channel singi live discussion sing da expert mayam amana mot pi gre suspension of operation se kamaina la inoina akoin taje ki bida manipur da matam amada chingda koki gi jaga da kangpokpi da chorsanpur da koki gi lalhobu singsi intungai ne leramde akoi gi bangai range ko sajik tampak aduga akogi si Kengjoy Tenopal gi Kengjoy Chandel gi Sajik Tampak adegi di Bangai range hai diba mayam sing si kogi Manipur si matamamada ningkha tambalebak orami ningtam na dumak leizage Bharat da khoi tin ba sumpam pam de haidana awon ba purak na bagi damak to khonari ba isini naw mayam amagi yata makogi lebam chapam singji chingi mafam sing si loina orami hai hari ba ching sing si da operate to basi kamain to dana makoi se floods out to dage makoi se kamaina minimize to hongani makoi se kamain to dana lamdam si dagi tanthoki gani ingna sikna palong na bagi pambay ama kari no haita di ching da la lolup sing se koki gila lolu sing se matam du da leramba kaino sing sina semgat le haraga madu semgat ki bedagi Assam Rifle oiro army oiro hairiba semgat ki bakangbu sing asika pullaga thabak toro padagi maitei gi lalobu sing si leiba ngamakta dana adumaina chum lisang sena lakpadagi makoi si Manipur gi wang malan gi bani haidana adumaina haina busulei politics ti politician sing khaktana tawdeba quite politics tawribadi army and Assam Rifle si yam kana taweba atopa intelligence ki agency mayama mus tawdabadi nate makoina report tawba mayam jing based on those reports submitted by ngasagi intelligence agency de leiba or Assam Rifle gi army gi tongan ba security agency sing duna government of India da submit tawba report tu phachana kupna analysis tawraba matung duda makoina strategy mayam ama semba strategy sing dugi manung amaneba akoina architectural manufacture plan ama hairiba se aduna hojikti kamane tawgeda sadaran miyam na pame hojik makoina phangena khalamba president rule se masi miyam gi aningba apamba do satisfy oiba ngamaktre that's why popular government ama lakpana phare haidana hojik anoba kholaw ama laiba se masi president rule gi wahan thok to lairaktabadagi neba tasengmadi kuki thembai bisdi wane kuki bab tahan bai si su wane aduna tasengbagi haru ready khatnari banina lengak sasana ma lairibnina khatnari ba irang thoiba sidi sarkar duna makoi da phangai ba report to gi matungina ko authority duna lotion ge haragdi moina lotion bigada ba moina government of India se leibak sigi di mapune ba state government leibi ai tongan ba state leiriba mayam sing sigi state government ga government of India ga leinadi ba relationship adugi federal structure dugi manung duda ultimately nasagi center na lorok pa decision do madu makak yam thina maru oi center da leiriba luchingba mayam sing sigi michang mikhai nai da ba rajniti amakak na Manipur ski idea of Manipur se masi sungthu thuga heloi hairagadi military crackdown da nate Bharat Samvidhan gi manung lairiba ain kudimak sing ase season na rakanda madu chap
chana implement tawraba matam khaktada ngasagi sugi oiro suda leriba mayam jingjisu madugi niti niyom du thugairaga thabak tawrabadi ngasagi rule of law do matang sana du da palaga dandi se dum phangmam thoena ai dum thamjage. Okay, thank you very much. Jai Marik Suborol Thambiri.